Ngasigi ahan boy na Surchandra Jutoka Simboy Mitay Hairiba PSSiki post Krakak Lokacharaga Miam the Kudul Tamzage State Government Namadi India Government Namakoi Ani Adu Kanbangam Gani Haina Tazava Tamzari Hingli Kangli Bamidu Demand Amagi Damak Haladi Maduda India Government Namadi State Government strongly Kuki Singbu terrorist ni Haina Loktokadabani Aduga action Tawgadabani Hairi US na Taliban kangbu karam na terrorist ni haina laukthokhi masi Kuki singna sukhangadabani masidi community amaga war natre makhogi judi demand tawbani so wakhal tabiro India government amadi Manipur government na haipu wafam makhatana fongdoli makhatana makhoi ani gi matau ubada tawbam lakpham khangdre karino mi Pharaga demand tawrisi terrorist ki thong na tabra haiba fongdokpaga loinana ngangningi haiduna mi ki makut chankhiba mi adugi matangda athiba wahi yariba makai haibiganu maramdi ko na haijagi haiba wafam phongdokli makhatana Surchandra Jutoka Semboy Meitaina phongdokpagi matung ina masi chungani khali aduna government na achoba responsibility lawiraga hairiba makhoi ani kanbiyu makhoi ani adu CF camp ta leiramgani khali maramdi masida hairiba si BP na tauba thabakta ataina thingba yetpa khotpa tawganu BP singna farakpa purakpa oirabadi ataina athingba piganu BP gi kushi tawhalu wafam asina takpadi khara leader oiba singna thadokpadagi BP singna sawbagi tawnarakpa wahi mali so aigi army camp da soidana leramgadra khanjai leiradi makhoi gi thawai adu tangdi government na kanbinaba haijari haiba wafam phongdokli makasa tarakpada Licypriya kangujangi page tagi post am kalakhot charaga miyamda thamjage hairiba post ase yariba makhai miyamna share tawbiyu ana AT gi luching purel koronga mukhuman gi page tagi post am kalakhot charaga miyamda thamjage Kuki na mi Pharaga demand torukpa haiba sina adum takle terrorist ni haiba hostage situation oirabanina security force na rescue tawgadabani haiba wafam thamlali makasa tarakpada the nomadic ration saidiba PSSC gi post karkhak thamjage Maitagi Michambu Pharaga Makhogi demand pidradi hard can gi hanbagi thong sidi worldwide ta Kuki si terrorist ni haibasi open oina laukthokpa yadribra haibu wang hangli sigi condition sida tumina laigadra haiba makhatana wafam thamli lana sina iraisa kaya awaba piri sena khainaba kaya su yauri pungning wakhal laitahandi masibu tuna loisinaba amatta oina punsinba ngamdriba MLA minister singsi asengwa prajagi mihut lahaina the nomadic creations na makhatana hangli makhasa tarakpada hi ai khomba news sariba PSSC gi post khak lakhot charaga miyamda thamjage national highway 2 da lamdamasigi tangai fadra nongmada sangdraba yadraba pochai puduna lakpa gari ama hairiba lambi asida apanba yaudana pusilakhre makhatana pochai pusilakpada khudongthiba thoktanabagi damak singningai oibam famsingda security force na akanba section thorang lakhotki Manipur district pun makta pamdaba thodok thoktanabgi damak chinga masung tamda punna checkpoint chamaga mapan hangduna achat ong sing sek tawbagi thabak sathabada mifami pun yaukhiba leite haibo wafam thamlakli makhatana Kangpopi district ki manung sana leiba agechang village da security gi apun ma combined team amana thiba humbagi thabak sathabada khulai paiba singa lotchenuna thalamba oigini chingnaba scope yawba 7.62 mm sniper ama 9 mm pistol ani ball action rifle ama Kapa yariba maru taraka taret 36 hand grenades mari IED amaga loinana picket grenades ani phakat pangamde hari Imphal East district ke manung sana laiba Karongki Mongham area da security gi apunba combined team amana thiba humbagi thabak sathabada khulai paiba singna lotchinun thalamba oigene chingnaba 20 kg IEDs ani 2.5 kg IEDs amaga loinana 50 meters cortex ama phakat pangamle hairi makhasa tharakpada lawrok thagi matamda law uba yakidaba singi oina lengaki mekeitagi sel gi mateng panggadori haiba wafam asina aroi boina miyamda thamjage mateng asi lawning balawmi singna masagi application singadu farmer compensation website https:/farmercompensation.in da changduna apply tawinaba Manipur Agriculture Director N Gojendrona khuyek piduna thadorokpa chiolamana kangalagli Serolasina Makata Dono High, Lomi Sing apply Torpa Matamda, Masagi, Adar card ka link Lainaba mobile number dagi, apply Torkadabani, apply Toba Matamda, Adar card bank passbook, Laupangi Patana Traga, DC na issue Toba, C. Sang Sing Yorokadabani Amadi, so lava Laupangi Potosu, Tagat Kadabani Hairi, Akupa Marol Gidamakta, Manak Nakpadalaiba, SDO, DC na Traga Directorate of Agriculture da
ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫